Handak thokliba kangluf anigi irang asida chingdagi ising purakpa pipe kaya mang takhan kiba asina khun kaya da miyam na ising fangdabagi awaba mayuk nari masigi namak 𝗘𝗘𝗩𝗧𝗘𝗙 hutnaba department na kana honari haina 𝗞𝗜𝗡𝗚 Minister 𝗚𝗚𝗏 fongdokre ngasi News Secretary ta mahaki office chamber da pangthokiba pawgi mifam amada wafam asi fongdokladuna minister na hai Loktak lift irrigation system gi canal gi ising fangdaba mafam singda ising thanaba thorang paikhali singda dam gi oinasu akoiba mafam singda sakhangdaba miyoi khara leishinbana maram oiraga state force na yengsilure athuba matamda function taunaba honari leimakhongdagi singda dam forward tingliba pipeline sing sakhangdaba miyoi singna thugai kiba maramna ising yorakpa ngamdana leirakpani Visnupur gi maning thangba ching singdagi putharakpa ising gi pipe ayambana mang takhankhre chingdagi lakpa ising gi source ayamba kakhibana ising gi awaba mayuk nabani magna makha tana hai village water and sanitation committee haijuna hana jila parisad pradhan singna chalairamba adu hauzik makhoigi matam loikhrabanina tangai fadana DC singda direction piduna local MLA singna nominate tawduna nauna committee linkhatuna water supply scheme gi village water and sanitation committee asi amuk khanna semlagani masigi damak department August 9 da order thokrabasu irang asina maram oiraga implement tawba ngamdana leirakpani matam sangna panchayat ki mikhal tawdaba maramna scheme kaya paikhatpa ngamdana leiri village water and sanitation committee asi athuba matamda semtuna water supply gi thabak mapung fana taunaba punna honaminasi village water and sanitation committee na yumthong khudingdagi chaf manana tax khonggatnaba thorang su tawri masigi damak survey chathari athuba matamda order thoklaklagani arwan gi oinadi committee gi mahuta department na oina chalaragani arwan water and sanitation committee makhatana leiraroi haiki तस्मकदी जिला परिषद प्रधान मोइन तौरगा मेंबर्स इन तौरगा मसीगी वाटर सैनिटेशन कमिटी से मोइगी लेवल द हाइता चलाई जगदबने अदो मोइगी लेवल द चलाई गदबसिदा मोइसी मतम साना लेत्रबनिना मखाताना डिफंग तौर लेरबदो अदगी अखोइना मसी डिफंग तौर लेबदि यादबनिना लोकल एमएलए दी इलेक्टेड ओइनि हिंगिबनिना जुजि लेरिबिना अदो इलेक्टेड ओइबा मिदुना नॉमिनेशन तौरगा माना सिगी वाटर सप्लाई स्कीम जे सी ग्रुप से चलाइरो ना माना नॉमिनेशन पीबीरकान डीसी एप्रूवल पीरकान थोकदोइने ऑर्डर से नौना थोकान मदुगी विलेज वाटर सैनिटेशन कमिटी से मदु मखाताना माना मसक खंगलगा प्रॉब्लम लेरकान ऑनरेबल एमएलए दुदैदा वारी सानारकान सुम ई कमिटी से प्रॉब्लम लेरे मसी तंग थोपिरोना हायकान अदुगी खुथांग तौननबना सिस्टम दुदैदगी कोई विलेज वाटर सैनिटेशन कमिटी से अमुक हना रिओर्गनाइज तौरपा हाइता हौजिति विलेज वाटर सैनिटेशन कमिटी ने लुपा चामदंग खोमसु या चनीदंग खोमसु याव चहुमदंग खोमसु याव अदमाइना था खुदिंगी खोमिबसे मसीगी से कोई यूनिफॉर्म ओइना तौरकनी हौजिकना सर्वे तौरी अदु मसी ऑर्डर मखोइ या मथु मथु थोक्सरनी